Assam ki Chief Minister Himanta Biswa Sarma Congress Party da nauna attack toroduna haikre madude Congress Party na Gandhi family ga mari tatnadrimakai party ase hingat hanba haibasi oithokroi party ase hingat Hannabagidamak Gandhi family ga mari tatnaba yamna magdarka oi ngasi Himanta Biswa Sarma na pawgi mifam amada pawmising da haiki Congress na party ase dagi Gandhi family lokthoktrimakai party ase hingat hanba ngamloi Congress na Gandhi family ga mari tatnaba matamda mangonda kanaba ama soidana ugani masi thabak oina urakani haina Himanta Biswa Sarma na phongdokhi mahak na haiki Gandhi family na maram oiduna Congress asi marai chaitharakpani Congress ke leader Singh Jitendra Singh Bhupen Bora amade Ribun Bora na chingbana party asi semdoknaba yamna kanna honarami adubu ngasi su phongdokpa ngamdri Gandhi family ase Congress na marai chaitharakpagi core issue amani core issue ase hek lairiba makai Congress amuk hanna hingat hanba ngamloi haina Himanta Biswa Sarma na phongdokhi